Akaknaba pau amagi matung inna India amadi Myanmar aniki ngamkhai tainabada Assam Riflesna thiba humagi thabak jathabada malemgi kaithel da lupa crore ani point manga sinoromgi oigdaba kwa supari maru bag sani sumna mapan niyom kaina India rom da pusinaba honarambadagi fagatkhre hariba kwa supari sing adu Myanmar gi truck amada haplaga purambadagi border pillar number marifadara mapan Sankalok Nala Manaktagi Myanmar Macha Ahumga Lunina Fagathibani Faglaba Kwa Supari Singh Myanmar Macha Ahum Amadi Tata Truck Aduga Punna Kamsongi Forest Department Makha Tawa Lokatfam Thopa Thavak Singh Lokatnaba Kutsinakre Hari Amaromda Makha Tana Hariba Mafum Adumaktada Assam Rifles ki team Amana Makha Tana Amuk Khanna Thiva Humbagi Thavak Jathabada Border Pillar number Marifadara Nipan Mayadagi Atoba Myanmar Macha Ahum Amadagi Malemgi Kaithel da lupa crore Aniga La Kuntra Mari rom oigdaba kwa supari bag jama mari fudara amagasu fagatki fagalaba polam sing aduga Myanmar macha ahum aduga punna kamzoge forest department ki miyoi singda khutsina khre hari